Mayambu ahanba maktada makhal mathel Manipur full story collection na Mayambu taramno uksabagalonena ikok nona khurumjari ngasisu mayamgi ngai hak pothana bagidamakta Manipuri horror story amamu puduna laksari horror story asigi mamingna Mingselgi Maiba wari asina hingliba amadi laikhidraba kanagumbi amattaga marilena jati ai ibana wakhalna sagatsaraga tabiriba singi ngaihak pothanabagi damakta semjaba warini haujik mayamda khudol tamjari Manipuri horror story Mingselgi Maiba matamsi ayuk anganba matamni ningtham tha khara changlakpa matam oibana mi punamak ado matu maman ipon pon lambida tumin chatli yamna ka hena langdi wari sanarabusu ngarang sisa chatli leichin khara thariba matamni matam maduda khaba cycle ama tongduna parap karaidano amada lakli ingbaga fruit adusu athabul logdri khangai khangjil lakpani na haiduna matomta murum sonjari asum cycle la do thorokpana hojikti nongsu phajana ngali nungsasu khara thorakle mata maduda khaba thongala mata cycle la do gorong thoujilai yum aduda kanasu leiba udi mata maduda khaba cycle la do sangoi maji aduda thamlaga oja Braja Mohan bu lebidabro adumna hanna korobasu kana amata tholaktaba aduda khabana mi amata hawutriba male swaida ngahak ngaibaiduni asamna khalaga sangoi masi aduda phamle aduga machinda churup ama chamlaga ngahak phamlaga lei mikup kharagi tungta Braja Mohan loi ki thongdo tapna hangtorei thong hangtorokpaduda Braja Mohan tholokla male khraduna khabado phat launa changsilaktuna oja ai nga saidagi ngai charibani nga saidagi kauribado nangla hoi adu oja bu aina kobibadu tabibro taine thadokpa yadaba thabak ama aduk paisaluraba aigi thabak asidi bungo nong alamdaidagi haurabani ado nangna lakko karigino ne oja aina lakcharibasi ngarang lakcharam badugi nangbu khabro hoi oja ayuk yahorakpasi sumna michi maseng marangi kuira gabudi asum senglakadaba fare mangola sida ningthina phamlaga leramo aine isa ayu kakase amukta senglukhige nangi thabak adusu aina mapung phana pangthoklabani kari karam tawgadage haibado punamak khangle aduna kamdosige haibado aina tholaklaga nongonda hairage ko hoi oja leramo Braja Mohan do imungda muk parprap changkhri masiki matung khaba Braja Mohan tholokpa ngai boina leiri amaiba Braja Mohan se mahaki nupiya ngang sakainati loinamak suna yamna chawnga leijaribani adubu mahana tawriba thabak asida macha masu amadi mahaki nupina yaningdi tawduna bugidamakta kayara khanna hai numit khudingi isau langnaba amadi Braja Mohan na mi layingbagi thabak torko matamda makhoina chaisanba ngangsinba kaya ama tawdagi misu kaya lakngadaba kaya ama tholokpadagi khana chainaba yamna thoki masidagi di Braja Mohan na sauduna mahak yum adu leroi haiduna haujik leiriba yum masida mahakna laktuna masagi yum sajaraga leikhibani masi mahaki oja oiramba amaiba adugi yumfamni hariba mahaki oja adudi macha masu amata yaujati maramaduna mahakna oja adugi seba sebi ningthina tawraba matungda oja aduna nongga khraba matung Braja Mohan yum masida yumlingduna lehauribani matau asumna haujikti khabado ngaiba yaba ngairambadagi Braja Mohan tholokmandabaduda sumangda kumtharaga mahak akoibuda asum kaino khara yenge haiduna phuge hawgallakpaga Braja Mohan na imungdagi tholokpaga mapa chanari Braja Mohan na ai kaidore ato nangbu chatlinglabrane oja ai chachar khiroida sumangda ngaktang lepsirana phom sumdore aina ne
ꯅꯪꯒꯤ ꯃꯔꯝꯗ ꯉꯔꯥꯡꯁꯤ ꯐꯖꯅ ꯌꯦꯡꯂꯦ ꯅꯪꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯅꯔꯦꯁꯣꯔ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯏꯂꯥꯏ ꯂꯥꯏꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯥꯒꯤ ꯑꯣꯏꯕ ꯃꯍꯩ ꯍꯩꯕꯗ ꯅꯠꯇꯅ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯕ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯁꯪꯒ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕꯁꯤꯡꯒ ꯁꯪꯒ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯅꯪꯅ ꯃꯈꯣꯏꯒ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅꯗꯤ ꯊꯣꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯀꯨꯞꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗꯒꯤ ꯄꯣꯠꯁꯛ ꯈꯔ ꯂꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯏꯊꯤꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯣꯖꯥ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝꯅꯣ ꯄꯩꯁꯥꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯠꯄꯗ ꯍꯧꯖꯤꯛꯇꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯍꯥꯏꯕ ꯈꯪꯕꯒꯤ ꯋꯥꯅꯤ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤꯅꯦ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯃꯥꯏꯊꯤꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯇꯝꯅꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯣ ꯑꯣꯖꯥ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯒꯗꯕꯅꯣ ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯆꯪꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯣꯖꯥ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯃꯥꯏꯕꯁꯤꯡꯅꯒ ꯍꯥꯏꯅꯕ ꯃꯤꯊꯤꯟ ꯆꯩ ꯑꯇꯨ ꯑꯇꯥ ꯑꯗꯒꯤ ꯈꯨꯅꯥꯎꯕꯤ ꯃꯀꯣꯛ ꯀꯥꯏꯗꯨꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯅꯠꯇꯦ ꯂꯣꯏ ꯑꯣꯟꯅꯔꯦ ꯃꯤꯡꯁꯦꯜ ꯑꯃ ꯆꯪꯒꯅꯤ ꯃꯤꯡꯁꯦꯜ ꯑꯁꯤꯅꯤ ꯅꯉꯣꯟꯗ ꯑꯩꯅ ꯄꯣꯔꯛꯎ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯑꯔꯨꯕ ꯄꯣꯠꯀ ꯃꯥꯜꯂꯨꯔꯦ ꯃꯤꯡꯁꯦꯜꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯕꯖꯥꯔꯗ ꯂꯩꯔꯒ ꯄꯨꯖꯔꯛꯀꯦ ꯃꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯅꯠꯇꯦꯅꯤ ꯆꯪꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯁꯨꯝꯗꯧꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯑꯁꯤꯗ ꯍꯥꯏꯌꯨ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯣꯔꯅ ꯊꯥꯔꯛꯄꯅꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯡꯁꯦꯜ ꯑꯃ ꯅꯠꯇꯦ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟ ꯆꯜꯂꯤꯕ ꯑꯃꯗꯤ ꯃꯈꯣꯛ ꯄꯥꯜꯂꯤꯕ ꯑꯁꯤ ꯂꯝꯇꯥꯒꯤ ꯊꯥꯡꯁꯤꯒꯤ ꯑꯍꯤꯡꯗ ꯊꯥꯕ ꯍꯩꯕꯤ ꯃꯔꯨ ꯑꯗꯨꯗꯒꯤ ꯆꯥꯎꯔꯛ ꯁꯪꯉꯛꯂꯒ ꯂꯝꯇꯥꯒꯤ ꯊꯥꯡꯁꯤꯒꯤ ꯑꯍꯤꯡꯗ ꯌꯥꯟꯕ ꯍꯩꯕꯤꯅ ꯃꯈꯣꯛ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜ ꯆꯟꯗꯨꯅ ꯁꯦꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯁꯦ ꯊꯥꯡꯁꯤ ꯅꯨꯃꯤꯠ 7 ꯆꯪꯅ ꯁꯪꯒꯥꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯅꯥꯒꯤꯁꯨ ꯃꯃꯤ ꯇꯥꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯏꯗ ꯑꯃꯨꯕ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯆꯦꯛꯁꯤꯟꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯤꯡꯁꯦꯜꯅꯤ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤ ꯅꯍꯥꯛꯅ ꯃꯥꯏꯕꯤ ꯑꯗꯨꯗꯒꯤ ꯂꯧꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯣꯔꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯤꯔꯛꯂꯣꯏꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕꯤꯗꯨꯅ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣ ꯑꯁꯨꯝꯅ ꯈꯥꯕꯅ ꯍꯪꯕ ꯑꯗꯨꯗ ꯕ꯭ꯔꯖꯃꯣꯍꯣꯔꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯨꯒꯥꯏꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯈꯥꯕꯅꯁꯨ ꯍꯥꯟꯅ ꯈꯪꯕ ꯃꯥꯏꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯈꯔ ꯆꯠꯂꯒ ꯑꯗꯨꯃꯛ ꯂꯩꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯥꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯤꯡꯁꯦꯜꯗꯣ ꯑꯩ ꯉꯁꯤ ꯂꯧꯔꯨꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯂ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛꯂ ꯀꯩꯅꯣꯝꯃ ꯂꯥꯛꯆꯔꯒꯦ ꯑꯩꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯗꯕ ꯌꯥꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯉꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯈꯥꯕꯅ ꯕ꯭ꯔꯖꯃꯣꯍꯣꯔꯗ ꯈꯨꯔꯨꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯃꯣꯍꯣꯔꯅ ꯍꯥꯏ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯆꯠꯀꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯥꯕꯅ ꯑꯩꯅ ꯅꯨꯡꯊꯤꯜꯗ ꯄꯣꯔꯛꯀꯦ ꯈꯜꯂꯨꯕꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯄꯔꯞ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯈꯥꯕ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯅꯔꯦꯁꯣꯔꯗꯣ ꯄꯔꯞ ꯂꯥꯛꯂꯤ ꯈꯥꯕꯗꯣ ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯁꯤꯡ ꯑꯗꯨ ꯁꯟꯂꯣꯛ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯝꯕꯜ ꯈꯥꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯅꯔꯦꯁꯣꯔꯅ ꯄꯔꯞ ꯆꯪꯉꯛꯄꯗꯨ ꯈꯥꯕꯗꯤ ꯎꯍꯧꯗ꯭ꯔꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯔꯦꯁꯣꯔꯅ ꯈꯥꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯥꯕꯅ ꯍꯥꯟꯅ ꯈꯪꯂꯕꯒꯨꯝ ꯐꯠ ꯂꯩꯊꯣꯔꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯔꯦꯁꯣꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯈꯥꯕ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯃꯨꯛ ꯁꯠ ꯂꯩꯁꯤꯟꯈꯤ ꯅꯔꯦꯁꯣꯔꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯈꯥꯕꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯗ ꯀꯥꯟꯅꯗꯕꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯅꯨꯡ ꯀꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯥꯕꯅ
ꯅꯔꯦꯁꯣꯔꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯔꯦꯁꯣꯔ ꯑꯩꯒꯤ ꯏꯔꯟꯅ ꯇꯥꯟꯖꯕ ꯑꯩꯅ ꯋꯥꯅ ꯂꯦꯞꯁꯟꯖꯈꯤꯕ ꯂꯧ ꯍꯤꯡꯈꯣꯜ ꯑꯁꯤꯕꯨ ꯅꯈꯣꯏꯗ ꯄꯤꯊꯣꯛꯂꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯂꯧ ꯑꯗꯨꯗ ꯅꯈꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯣ ꯈꯥꯕ ꯁꯦꯡꯅ ꯍꯥꯏꯔꯒꯦꯁꯦ ꯅꯪꯒꯤ ꯂꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯕ꯭ꯔꯤꯛ ꯐꯥꯔꯝ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯔꯕ ꯀꯔꯕꯥꯔ ꯀꯌꯥ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯂꯩꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯀꯦꯝ ꯁꯥꯒꯗꯧꯔꯤꯕꯅꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯍꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤꯗꯤ ꯌꯨꯝ ꯃꯌꯥ ꯂꯣꯏꯅꯃꯛ ꯅꯛꯏ ꯑꯗꯨꯒ ꯅꯪꯒꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯇꯥ ꯆꯥꯕ ꯑꯣꯏꯕ ꯅꯪꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗꯤ ꯑꯁꯣꯝꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯤꯕ ꯆꯥꯎꯔꯕ ꯆꯤꯡꯒꯣꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨ ꯍꯦꯛ ꯃꯅꯥꯛꯇꯅꯤꯗꯣ ꯑꯇꯩꯒꯤꯅ ꯃꯦꯟ ꯔꯣꯗ ꯃꯌꯥꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤꯅꯤ ꯑꯣ ꯆꯦꯛꯀꯤ ꯁꯨꯡꯐꯝ ꯆꯦꯛ ꯁꯥꯐꯝꯒꯤꯗꯃꯛꯇꯗꯤ ꯃꯦꯟ ꯔꯣꯗ ꯃꯌꯥ ꯅꯛꯄ ꯇꯧꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯎꯠ ꯆꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯁꯤꯗ ꯍꯦꯟꯅ ꯅꯉꯣꯟꯗ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ खरा खंगदी यार लुपा कयानो मयाना पीनब चांगुदगी हेंकन पीगिने ओ नोइना हारिसी नोइगी कानबदो खत खलगा आइगी लौ हिंखोलसी योंथोकलो सिनिने आई हाइगी मुनता नखोइना लुपा करोड़ पीगे हारिबसु आइगी लौदुदी सुंगलोन जोलरोय कनादरो मा हाइरो चलो ओ नंग ngasi नंग कंदुना अखोइना हाइबो याद्रे पारे पारे अखोइ नंगोंदा हाइबम थोकबो हाइरमिदना नाती हंदक मरक सिबु नखोइगी युम कई सिबु खरा लैब नुंगाइब्राने फै फै लेहर आई चलेको असुमना नरेश्वर दु खाबदा करी कईनो खरा हायरमनगा गम गम थोकी मतमरदो खाबना माना संग पंग खर चावेदना तु अइमोदे हेतम किहन खंगनबा अइगी इपा इपुन थबिरमसु नत्तब अइनो यामना वाना हुमा मुमलना तादुना हंदक लेजरिब लौबदुबु माना योंथुगाइना कदबु योंदुरिबा अदुगी सुमथक माना तवदुब थबगदो अफब थबक नति लेबाक सिगी मांगजरप सोदन ओइगदुरिबनि लौबदु योंथोलगा अइना मु कदाइदा लेरुगदिनो महुट अमा पिरो हाबसु मोइना ngamdi मोइगिदुरि मोइ हिंगी अइ सिउ हाइबनि योलोय सुयोन योलोय तौनिबु तौसनो असमना खाबदो मुरुम सोलिङै तुंगलोमदगी खाबगी लोइनबि अदुना करीनो मुरुम दावरा मसिदा सोलिबदुबो खाबा खंहाइ खंजिन खंदे चिंथुरपदा मागे नुपिना लेबलगा लेरमदुदा खाबना हई कयु नंगना परप्रप लागलगा इनाक्सिदा खंग चोंग चोंग ललिसना कायुनहि आइबो नंगोदा करी हाइख्रगिने सुमना खकी मुरुम सोलिबदुबु कयगिनो वदन हंगबनि होइने अदुबु हाइबा नरेश्वरदो हजिक लामी अदुगी इसासी खुइदौ सगलगा लेरमिबु जानी कांदेसे सिया सोंगिसे पाइखलौसे अस सिगे लारिदा कइनोमता हाइगेन तौबनि करीनो पैसागी ओदि लैति हो पैसागी नति नचा नुपा तोंबदो करीनो मा चानिंगे हाइदना अमुक तोइबा ngасai अयुक्तगिनि नुंदिन पिजगी हाइदना अइना थेनबने अदो नुंदिन जु पिजतबदुदा सावरगा लैख्रे परीक्षा मनुष्य लाइरिक अमता पादतन तोकप तारे करीनोमा कथेलदगी अमता लैबिरुसोबा करीनोने हा मान हे हाइब जिलिबिदुरो आई अदुदी हुजिक मतम नतिको अदु कमता नतिसे हो येन चानिंगी ये लेरुनबा हाइबगी वानी ओ येनगी वफमला अदु बुदि आइसु चानिंगदना लेरमिबनि मपाम चसा हरदौ अदो कुइबिरनु आई चलेको ओ होय थबक तौइना से हाइरुबदगी वा मा हाइजिलमलगा पाखोन सिजिलमलगा चखरेदना से असुमना खाबदु संबल थिंगलिबदो लोइसल्ले नुमितनागा तासल्लकपगा इमुंग लोमदा चंद्रिङै पुखरी रोमदा हाना कुमदुना मखो मखुतो चामथोकली तांजा अदुदा खाबगी मनंगंदा पोपो कनागुमबमना फुरकपदुदा खाबा मागे नुपि ओरबुइ निंगदना करीनो मिनंगबो हाइदुन लेथुरई अदुबु कनासु लेरमदी मतमरुदा खाबा तुमिन लेबलगा कोइबदो कोइलै लेदुन येंगली अमु हरकलेदना नुमित फौ ताद्रि अमु हरकलेबा असुमना हाइरगा मखु हामदोकलिबदो परप्रप ओइसल्ली अदुगा युम लोमदा कारई मतमरुदा खाबसे कनागुमबा अमना पुखरी रोमदा खंचिंग चिंगुगुम मसा मतुमता पुखरी रोमदा मनी अमोमो हल्ली खाबा मसिदी मवोंग मनी खलदुना मसादो फ्रंग अमुक्तंग चोंगथोकलगा
ꯌꯨꯝ ꯂꯣꯝꯗ ꯐꯔꯞ ꯐꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯍꯦꯛ ꯆꯣꯡꯈꯤꯕꯒ ꯌꯨꯝ ꯂꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯍꯦꯛ ꯊꯥꯡꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯕꯨꯛ ꯆꯕꯨꯛ ꯂꯥꯎꯅ ꯀꯩꯅꯣꯝꯃ ꯇꯥꯁꯤꯟꯈꯤꯕꯒꯨꯝꯕ ꯇꯧꯏ ꯑꯗꯨꯕꯨ ꯈꯥꯕ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯕ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯤ ꯀꯩꯊꯦꯜꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯩꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ ꯍꯥ ꯅꯠꯇꯦꯅꯦ ꯑꯩꯁꯤꯕꯨ ꯈꯨꯠ 10 ꯂꯣꯡꯕ꯭ꯔꯥ ꯍꯥꯏꯕ ꯁꯦ ꯀꯥꯟꯅꯗꯦ ꯑꯩꯅ ꯍꯣꯔꯦꯟ ꯆꯠꯈ꯭ꯔꯤꯉꯩꯗꯅꯦ ꯀꯅꯥꯒꯨꯝꯕꯅꯅꯦ ꯊꯣꯡ ꯍꯥꯡꯉꯨꯒ ꯍꯥꯏꯔꯕꯗꯤ ꯁꯨꯍꯥꯡ ꯍꯥꯡꯉꯨꯅꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯨꯟꯅ ꯍꯪꯒꯗꯕꯅꯤ ꯐꯔꯦ ꯊꯣꯡ ꯍꯥꯡꯉꯨꯅꯨꯀꯣ ꯑꯩ ꯆꯠꯂꯦ ꯈꯥꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯍꯩ ꯈꯔ ꯆꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯤꯅ ꯀꯧꯔꯛꯂꯒ ꯊꯣꯡ ꯍꯥꯡꯉꯨꯅꯣꯅꯦ ꯍꯥꯡꯉꯣꯗꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯔꯤ ꯈꯥꯕꯗꯣ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯤ ꯀꯩꯊꯦꯜꯗꯒꯤ ꯌꯦꯟ ꯑꯆꯦꯝꯕ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯃꯥꯏꯕꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯠꯇꯕꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯥꯕ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯗꯒꯤ ꯈꯥꯕ ꯌꯦꯟ ꯑꯗꯣ ꯈꯔ ꯊꯨꯅ ꯇꯝꯕꯤꯔꯣ ꯍꯥꯏꯗꯨꯅ ꯈꯔ ꯊꯨꯅ ꯇꯝꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯩꯁꯥ ꯄꯤꯊꯣꯛꯂꯝꯂꯒ ꯈꯥꯕꯗꯣ ꯃꯌꯨꯝ ꯂꯣꯝꯗ ꯍꯣꯕꯦ ꯁꯥꯏꯀꯜ ꯑꯗꯨ ꯑꯃꯨꯛ ꯊꯧꯔꯛꯂꯤ ꯈꯥꯕꯅ ꯑꯗꯨꯝꯅ ꯁꯥꯏꯀꯜ ꯊꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯜꯂꯒ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯃꯁꯥꯗ ꯐꯥꯎꯔꯤ ꯇꯨꯡꯗ ꯍꯜꯂꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯕꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯅꯔꯦꯁꯣꯔ ꯍꯥꯏꯕꯗꯨꯒ ꯕꯣꯒꯦꯜ ꯍꯥꯏꯕꯗꯨꯒ ꯆꯅꯨ ꯍꯥꯏꯕꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯍꯦꯛ ꯑꯩꯗꯤ ꯍꯤꯡꯂꯛꯄꯗꯒꯤ ꯑꯗꯨꯃꯛ ꯌꯦꯠꯇꯅ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯒꯥꯔꯤ ꯑꯗꯣ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯊꯣꯛꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯗꯨ ꯈꯥꯕꯅ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯈꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯟꯗꯤꯂꯥꯗꯣ ꯀ꯭ꯂꯤꯡ ꯈꯤꯡꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯛꯂꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯃꯤꯁꯨ ꯈꯔ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯀꯥꯔꯛꯄ ꯃꯤꯁꯨꯈꯔ ꯊꯦꯡꯅꯔꯤ ꯈꯥꯕꯗꯣ ꯃꯤ ꯈꯔ ꯊꯦꯡꯅꯕꯗꯨꯗ ꯅꯤ ꯍꯦꯛ ꯇꯥꯔꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯛꯄꯗꯨꯗ ꯁꯥꯏꯀꯜ ꯑꯗꯣ ꯒꯣꯔꯣꯡ ꯊꯧꯖꯤꯜꯂꯛꯂꯤ ꯃꯐꯝ ꯆꯥꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯁꯥꯏꯀꯜ ꯑꯗꯨ ꯊꯅꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯅꯅꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯅ ꯍꯥꯡꯇꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯅꯪꯅ ꯍꯥꯡꯇꯣꯔꯛꯂꯕ ꯁꯦ ꯏꯃꯥꯗ ꯄꯤꯌꯨ ꯑꯩꯅꯦ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯃꯤ ꯎꯅꯒꯗꯕ ꯂꯩ ꯏꯟꯁꯥꯡꯁꯤ ꯌꯥꯝꯅ ꯊꯣꯡꯍꯧꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯄꯤꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯏ ꯈꯥꯕꯅ ꯀꯔꯤꯅꯣ ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯑꯝꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛꯇꯅꯦ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯊꯣꯡ ꯍꯥꯡꯉꯣꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯊꯣꯡ ꯍꯥꯡꯉꯨꯅꯣꯗꯅ ꯃꯌꯨꯝ ꯃꯊꯥ ꯍꯪꯉꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯉꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯪꯒꯗꯕꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ ꯑꯩ ꯆꯠꯂꯒꯦꯀꯣ ꯀꯨꯏꯔꯛꯑꯣꯏꯗ ꯐꯠ ꯂꯥꯛꯀꯗꯕꯅꯤ ꯄꯣꯠ ꯑꯃꯇꯪ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯟꯅ ꯍꯥꯏꯔꯛꯈꯤꯕ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯀꯩꯊꯦꯜ ꯂꯣꯝꯗ ꯉꯔꯪ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯈꯥꯕꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯇꯨꯡꯊ ꯃꯥꯡꯊ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯔꯤ ꯃꯍꯥꯛꯁꯨ ꯆꯠꯄꯗꯣ ꯀꯤꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯥꯕꯗꯣ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯈꯨꯗꯤꯡꯃꯛꯇ ꯀꯝꯕꯤꯗ ꯃꯩꯇꯥꯟ ꯑꯃꯗꯤ ꯃꯩꯀ꯭ꯔꯨꯒꯤ ꯃꯀꯨꯝꯁꯤꯡ ꯆꯥꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯇꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯈꯥꯕ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯥꯏꯕꯤ ꯑꯗꯣ ꯈꯥꯕꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯅ ꯈꯥꯕꯗ ꯀꯔꯤꯅꯣ ꯑꯃ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯂꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯃꯥꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯈꯥ ꯆꯠꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛ ꯉꯥꯛꯇꯪ ꯂꯦꯞꯂꯒ ꯂꯩꯌꯨ ꯍꯥꯏꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯃꯥꯅ ꯄꯥꯔꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯣ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯑꯃꯗ ꯑꯃꯨꯛ ꯊꯝ ꯂꯥꯏ ꯑꯃꯨꯛ ꯈꯣꯔꯝ ꯑꯃꯗ ꯑꯃꯨꯛ ꯊꯝ ꯂꯥꯏ ꯑꯃꯨꯛ ꯈꯣꯔꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯣ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯤ ꯄꯨꯡ 7 ꯂꯥꯟꯁꯤꯟꯈ꯭ꯔꯤ 9 ꯇꯥꯁꯤꯜꯂꯛꯂꯤ ꯈꯥꯕꯗꯤ ꯃꯌꯨꯝ ꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ
ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯈ꯭ꯔꯦ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯏꯃꯥ ꯑꯩ ꯁꯤꯌꯦ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯣꯔꯅ ꯊꯥꯔꯛꯄꯅꯤ ꯃꯤꯡꯁꯦꯜ ꯑꯃ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯣ ꯈꯥꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯣꯔꯅ ꯊꯥꯔꯛꯄ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯅꯪ ꯑꯗꯨꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯥꯕꯗꯣ ꯏꯉꯛ ꯉꯛꯆꯩ ꯍꯣꯔꯦꯟ ꯃꯥꯏꯕꯤ ꯑꯁꯤ ꯊꯣꯛꯂꯛꯂꯒ ꯑꯣꯏꯅ ꯍꯪꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅꯕꯨꯗꯤ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯥꯏꯕꯤ ꯑꯗꯣ ꯑꯃꯨꯕ ꯐꯤꯅ ꯀꯣꯌꯦꯛ ꯀꯣꯌꯦꯛ ꯌꯦꯠꯁꯟꯕ ꯃꯇꯨꯝ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯈꯥꯕꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯄꯣꯌꯣꯝ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯥꯕꯅ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯠꯂꯣ ꯆꯠꯂꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯣꯖꯥ ꯕ꯭ꯔꯤꯖꯃꯣꯍꯣꯟꯗ ꯄꯤꯕꯤꯔꯨꯔꯣ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯃꯔꯝꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯈꯥꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯀꯣꯛ ꯃꯊꯛꯇ ꯀꯨ ꯄꯥꯏꯗꯨꯅ ꯆꯠꯂꯤ ꯑꯗꯨꯅꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯥꯕꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯃꯀꯣꯛꯇ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯥꯕ ꯁꯨꯕ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯁꯥꯏꯀꯜ ꯑꯗꯣ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯊꯧꯗꯣꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯀꯣꯛꯇ ꯀꯨ ꯄꯥꯏꯗꯨꯅ ꯆꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯅꯤꯡꯁꯤꯡ ꯁꯧꯕꯤꯡ ꯂꯥꯎꯔꯤ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯃꯤꯒ ꯂꯩꯔꯕꯗꯤ ꯀꯨꯝꯃꯤꯟꯅꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯉꯥꯏꯔꯤ ꯀꯩꯊꯦꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ 9:30 ꯍꯦꯟꯖꯤꯜꯂꯝꯂꯤ 9 ꯇꯥꯁꯤꯜꯂꯛꯂꯝꯂꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯄꯨꯡ 7ꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯃꯤ ꯍꯦꯛꯇꯃꯛ ꯇꯥꯛꯂꯤꯕꯅꯤ ꯄꯣꯠ ꯂꯩꯕꯤꯅꯕ ꯂꯩꯇꯦ ꯃꯁꯤꯗꯒꯤꯗꯤ ꯈꯥꯕꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯃꯟꯗꯤꯂꯥ ꯑꯗꯣ ꯈꯤꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯑꯗꯨꯝꯅ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯐꯗ꯭ꯔ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯇꯥꯔꯤ ꯈꯥꯕꯗꯣ ꯃꯊꯛꯇ ꯌꯦꯡꯈꯠꯄꯁꯨ ꯀꯤꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯣꯝꯗꯒꯤ ꯂꯥꯝꯁꯤꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯀꯨ ꯊꯥꯡꯇꯣꯔꯛꯄ ꯀꯨ ꯑꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯃꯩ ꯆꯨꯕ ꯃꯩ ꯆꯥꯛꯄ ꯑꯃꯗꯤ ꯃꯩ ꯆꯥꯛꯂꯕ ꯃꯤꯁꯤꯡ ꯃꯊꯪ ꯃꯃꯤꯠꯇ ꯄꯪꯎꯗ ꯎꯕ ꯍꯧꯔꯛꯂꯤ ꯋꯥꯈꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯥꯕ ꯌꯦꯡꯈꯤꯕꯗ ꯄꯪꯀꯤꯗ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯥꯕꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯥꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯥꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯃ ꯑꯔꯥꯞꯄꯗ ꯃꯨꯁꯤꯟꯕꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯁꯥꯏꯀꯜ ꯊꯧꯅ ꯈꯥꯕꯅ ꯎꯔꯤ ꯈꯥꯕꯅ ꯁꯥꯏꯀꯜꯗꯣ ꯈꯖꯤꯛꯇꯪ ꯇꯞꯊꯔꯒ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯔꯤ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯤꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤ ꯈꯥꯕꯁꯨ ꯆꯤꯡꯅꯔꯛꯂꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯕ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯒ꯭ꯔꯣꯡ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ ꯈꯥꯕꯅ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯈꯥꯕꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯑꯃꯨꯕ ꯃꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕꯗꯣ ꯑꯃꯨꯛꯁꯨ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯈꯥꯕ ꯃꯑꯣꯡ ꯑꯃꯅꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯑꯣꯖꯥ ꯕ꯭ꯔꯖꯃꯣꯍꯣꯟꯗ ꯄꯨꯝꯅꯃꯛ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯒ ꯈꯔ ꯊꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯐꯍꯟꯕꯤꯅꯅꯕ ꯍꯥꯏꯔꯒꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯄꯔꯞ ꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯗꯨꯒ ꯍꯜꯂꯛꯂꯕꯣ ꯍꯜꯂꯛꯑꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯕ ꯏꯃꯨꯡꯒ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯉꯥꯡꯗꯣ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯅꯣꯏ ꯀꯣꯛ ꯆꯥꯊꯣꯛꯂꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯥꯕꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯩ ꯄꯥꯏꯔꯛꯀꯅꯨꯅꯤ ꯅꯪꯕꯣ ꯑꯐꯕ ꯄꯣꯠ ꯅꯠꯇꯦꯅꯤ ꯍꯌꯦꯡꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯤ ꯕ꯭ꯔꯖꯃꯣꯍꯣꯟꯅ ꯃꯁꯤꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯊꯥꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯊꯦꯡꯉꯕ ꯐꯥꯎꯕ ꯂꯩꯔꯛꯂꯤꯕꯁꯤ ꯐꯔꯦ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ ꯆꯥꯁꯤꯗ ꯏꯆꯥꯅꯨꯄꯥꯗꯣ ꯅꯪꯕꯨ ꯌꯥꯝ ꯉꯥꯏꯖꯔꯝꯕꯅꯤ ꯐꯔꯦꯁꯦ ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯉꯥꯏꯈꯣꯅꯤ ꯃꯃꯥ ꯅꯪꯕꯨ ꯑꯩꯒꯤ ꯀꯣꯛꯇ ꯀꯔꯤ ꯄꯥꯏꯒꯦ ꯅꯪꯕꯨ
ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯀꯩꯝꯇꯁꯨ ꯄꯥꯏꯗꯅ ꯀꯩꯝꯇꯁꯨ ꯄꯛꯇꯅ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯈꯥꯕꯅ ꯉꯁꯥꯏ ꯄꯣꯔꯛꯈꯤꯕ ꯄꯣꯠ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛꯅ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯤ ꯃꯇꯝꯁꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯒꯤ ꯃꯅꯥꯀꯣꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯈꯔꯅ ꯏꯁꯩ ꯉꯪꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤꯅ ꯀꯔꯤ ꯏꯁꯩ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯈꯥꯕꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯇꯨꯝꯂꯨꯕꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯤ ꯏꯁꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯅꯥꯅ ꯁꯛꯄ ꯀꯔꯤ ꯏꯁꯩ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯍꯜꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗꯗꯤ ꯈꯥꯕꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯁꯤꯔꯦ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯁꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯏꯁꯩꯒꯤ ꯁꯩꯌꯦꯛ ꯑꯗꯨ ꯇꯥꯔꯨꯕꯗ ꯈꯥꯕꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯤ ꯃꯃꯤꯠ ꯁꯤꯡꯂꯛꯄꯗ ꯅꯠꯇꯅ ꯃꯁꯥꯗꯣ ꯈ꯭ꯔꯤꯡ ꯈ꯭ꯔꯤꯡ ꯂꯥꯎꯈꯠꯂꯛꯂꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯅꯥꯅꯣ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯕꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯨ ꯊꯣꯛ ꯍꯦꯛ ꯇꯧꯁꯤꯜꯂꯨꯗꯅꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯥꯕꯅ ꯀꯅꯥꯅꯣ ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯏꯁꯩ ꯉꯪꯂꯒ ꯆꯠꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯨꯔꯦ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗꯨꯗ ꯈꯥꯕꯒꯤ ꯅꯨꯄꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯈꯪꯁꯤꯡ ꯁꯤꯡꯕꯖꯥꯠꯅꯤ ꯀꯅꯥꯗꯅꯣ ꯂꯥꯎꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯈꯥꯕꯅ ꯍꯥ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯂꯥꯎꯈꯤꯕ꯭ꯔꯣ ꯑꯁ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯈꯥꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯕꯗꯣ ꯀꯤꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯕꯅ ꯂꯥꯎꯔꯨꯕꯗꯒꯤꯗꯤ ꯀꯔꯤꯃꯠꯇ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯗꯨꯡ ꯗꯨꯡꯗꯤ ꯑꯗꯨꯃꯛ ꯃꯈꯣꯜ ꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯈꯥꯕ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯤꯁꯤꯡꯗꯣ ꯋꯥꯀꯤꯡ ꯆꯠꯂꯤꯕ꯭ꯔꯥ ꯊꯕꯛ ꯆꯠꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯆꯤꯟ ꯃꯔꯛ ꯑꯗꯨꯗ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯥꯕꯁꯨ ꯄꯔꯞ ꯄꯔꯞ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯟꯒꯤ ꯊꯣꯡꯒꯥꯜꯗ ꯊꯧꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯕ꯭ꯔꯖꯃꯣꯍꯟꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯟꯗꯣ ꯊꯣꯔꯛꯂꯤ ꯈꯥꯕ ꯎꯕꯃꯛꯇꯗ ꯃꯥꯅ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯄꯣꯔꯛꯂꯦ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯈꯪꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕ꯭ꯔꯖꯃꯣꯍꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯌꯥꯝꯅ ꯊꯨꯅ ꯉꯁꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯇꯥꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯂꯥꯎꯔꯣ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯈꯥꯕꯅ ꯏꯃꯨꯡ ꯌꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯕ꯭ꯔꯖꯃꯣꯍꯟꯅ ꯀꯗꯥꯏ ꯅꯪꯅ ꯄꯣꯔꯛꯄ ꯄꯣꯠ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯌꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯠ ꯑꯗꯣ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯑꯣꯖꯥ ꯉꯁꯤꯗꯒꯤ ꯊꯕꯛ ꯍꯧꯕ ꯌꯥꯔꯒꯗꯧ ꯅꯠꯇ꯭ꯔꯣ ꯌꯥꯔꯒꯅꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯌꯥꯊꯪ ꯇꯧꯈꯤꯕꯗ ꯃꯣꯏ ꯂꯣꯏꯅꯃꯛ ꯂꯣꯏꯔꯕꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕ꯭ꯔꯖꯃꯣꯍꯟꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯔꯒ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯃꯣꯍꯟꯅ ꯐꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯂꯒꯦ ꯃꯃꯤꯡꯁꯤꯡ ꯑꯗꯣ ꯅꯔꯦꯁꯣꯔ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯉꯥꯏꯈꯣꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒ ꯅꯪꯒ ꯌꯦꯛꯅꯔꯝꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯅꯔꯦꯁꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯂꯝ ꯑꯗꯣ ꯂꯩꯔꯒ ꯃꯥꯅ ꯀꯔꯤꯅꯣ ꯀꯔꯕꯥꯔ ꯑꯃ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯐꯝꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯣꯏꯕꯒꯤ ꯌꯣꯜꯂꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯕꯣꯒꯦꯜ ꯍꯥꯏꯁꯤꯅ ꯑꯃꯥꯏꯕꯅꯤ ꯃꯉꯣꯟꯗꯅꯤ ꯅꯔꯦꯁꯣꯔꯅ ꯌꯦꯡꯍꯜꯂꯤꯕꯁꯤ ꯕꯣꯒꯦꯜ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤꯅ ꯐꯠꯇꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯕꯣꯒꯦꯜꯕꯨꯁꯨ ꯆꯩꯔꯥꯛ ꯄꯤꯕ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯒ ꯆꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯤꯟꯅꯁꯟꯅꯔꯒ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯌꯦꯛ ꯁꯂꯥꯏ ꯑꯃꯗꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯃꯃꯤꯡ ꯃꯊꯥ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯁꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯔꯛꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯟꯅ ꯌꯥꯔꯦ ꯑꯩ ꯈꯪꯂꯦ ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯒꯦꯁꯦ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯃꯊꯥ ꯁꯥꯔꯨꯔꯒꯅꯨꯀꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯕꯕꯨ ꯊꯥꯗꯣꯔꯛꯂꯤ ꯈꯥꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯈꯪꯒꯅꯤ ꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯊꯪ ꯑꯋꯥꯕ ꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯔꯦꯁꯣꯔꯗꯣ ꯑꯃꯥꯏꯕ ꯕꯣꯒꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯣꯒꯦꯜꯗꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯁꯪꯒꯣꯏꯗ ꯂꯩꯔꯝꯃꯤ ꯅꯔꯦꯁꯣꯔ ꯂꯥꯛꯄ ꯎꯕꯗ ꯑꯁ ꯐꯔꯦꯗ ꯄꯩꯁꯥꯅꯒ ꯄꯩꯁꯥ ꯃꯥꯡꯕꯒ ꯃꯉꯣꯟꯗꯒꯤ ꯈꯔ ꯊꯦꯡꯕ ꯌꯥꯒꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯂꯥꯎ 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 ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯩꯅ ꯇꯧꯕꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯗꯕ꯭ꯔꯣ ꯑꯣꯖꯥ ꯑꯩꯅ ꯃꯥꯕꯨ ꯀꯤꯍꯟ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯑꯣꯏꯅ ꯉꯥꯎꯍꯟꯕꯤꯈ꯭ꯔꯣ ꯄꯨꯔꯥ ꯍꯥꯠꯇꯣꯛꯀꯦꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯣ ꯃꯥ ꯁꯤꯔꯕꯗꯤ ꯂꯧꯐꯝ ꯑꯗꯣ ꯑꯩꯅ ꯅꯝꯗꯨꯅ ꯃꯨꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯥ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯌꯦꯛꯂꯤꯕꯁꯦ ꯑꯇꯩ ꯃꯥꯒ ꯊꯪꯅꯕ ꯂꯧꯐꯝꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯌꯥꯔꯛꯂꯕꯅꯤ ꯑꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤ ꯅꯪꯒꯤ ꯀꯔꯤ ꯃꯃꯤꯡꯗꯨ ꯈꯥꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯁꯣꯔꯗꯣ ꯁꯠꯂꯒꯦ ꯈꯔ ꯄꯤꯔꯛꯑꯣꯗꯅ ꯑꯩꯁꯨ ꯉꯁꯤꯗꯤꯕꯣ ꯁꯦꯟꯁꯦ ꯑꯣꯟꯊꯣꯛꯅ ꯃꯥꯡꯈ꯭ꯔꯦ ꯑꯣꯖꯥ ꯍꯥꯟꯅꯁꯨ 50 ꯄꯤꯖꯈ꯭ꯔꯕꯗꯥꯏꯅꯦ ꯑꯩ 50ꯗꯨꯅ ꯀꯣꯟꯅꯒꯗ꯭ꯔꯣ ꯂꯥꯎ 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 ꯁꯣꯝꯗ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥꯗꯤ ꯐꯝꯅ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯀꯣꯠꯄꯒꯤ ꯋꯥꯅꯤꯅꯦ ꯕꯣꯒꯦꯜꯅ ꯍꯥꯏ ꯁꯤꯗꯤ ꯏꯁꯩꯅ ꯆꯥꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯣꯔꯅ ꯑꯣꯖꯥ ꯀꯌꯥꯅꯣ ꯑꯣꯖꯥꯅ ꯄꯥꯝꯂꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯔꯣ ꯉꯁꯤ ꯍꯦꯛꯇꯃꯛ ꯁꯣꯔ ꯁꯠꯂꯒꯦ ꯀꯩꯅꯣ ꯑꯣꯖꯥ ꯃꯤ ꯑꯃ ꯂꯥꯌꯦꯡꯕ ꯍꯥꯠꯇꯣꯛꯄꯒꯤꯗꯃꯛꯇ ꯂꯨꯄꯥ ꯂꯥꯛ 2 ꯏꯍꯦ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯂꯨꯄꯥ 5ꯗ ꯃꯤ ꯑꯃ ꯅꯦꯛꯎꯆꯣ ꯃꯤꯗꯣ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯐꯥꯔꯅꯤ ꯃꯤꯗꯨꯅ ꯑꯃꯨꯛ ꯅꯪ ꯍꯥꯏꯗꯣꯔꯛꯂꯅꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯒꯥꯏꯌꯦ ꯖꯦꯜ ꯃꯅꯨꯡꯗ ꯍꯋꯥꯏ ꯆꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯁꯤꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯅꯪꯅꯅꯦ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯒꯁꯨ ꯃꯗꯨꯒꯤ ꯀꯦꯁꯇꯣ ꯉꯝꯍꯟꯕꯤꯌꯣ ꯍꯥꯏꯗꯅ ꯎꯀꯤꯜꯗ ꯅꯦꯛꯄ ꯃꯇꯝꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯒꯗꯕꯅꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯀꯣ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯂꯨꯄꯥ ꯂꯥꯛ 2ꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯊꯤꯟꯖꯔꯛꯂꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯍꯟꯗ꯭ꯔꯕ ꯑꯣꯖꯥꯅ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯍꯟꯗꯣꯛꯀꯦ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯪꯒꯤ ꯂꯨꯄꯥ ꯂꯥꯛ 1 2 ꯒꯥꯏꯗꯨꯗꯤ ꯑꯗꯨꯒ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯑꯃꯗꯤ ꯉꯍꯥꯛ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯈꯥꯕꯅꯅꯦ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯉꯔꯥꯡꯁꯨ ꯑꯩꯅ ꯃꯥꯁꯤ ꯁꯣꯔ ꯁꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯎꯀꯜ ꯑꯃꯅ ꯑꯗꯨꯃꯛ ꯀꯟꯗꯨꯅ ꯂꯩꯔꯤ ꯃꯥꯁꯨ ꯃꯥꯏꯕ ꯇꯥꯟꯅꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯗꯨꯒ ꯉꯍꯥꯛ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯣꯖꯥ ꯉꯍꯥꯛ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯅꯤ ꯃꯥ ꯁꯤꯅꯤꯡꯉ ꯁꯤꯅꯤꯡꯗ꯭ꯔꯒ ꯇꯣꯛꯁꯤꯅꯨ ꯑꯩꯒꯤꯗꯤ ꯃꯥꯕꯨ ꯀꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯃꯥꯡꯕ ꯌꯥꯗꯦ ꯑꯣꯖꯥꯒ ꯑꯩꯒ ꯃꯥꯡꯕ ꯌꯥꯗꯦ ꯅꯪꯒꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯕꯛꯁꯦ ꯂꯣꯏꯔꯒ ꯑꯩꯒ ꯀꯥꯁꯤ ꯃꯔꯤ ꯂꯩꯅꯗꯦꯒ ꯀꯥꯏꯗꯅ ꯀꯥꯎꯊꯣꯛꯂꯝꯒꯗꯕ ꯃꯤ ꯃꯥꯟꯈ꯭ꯔꯦꯗ ꯆꯨꯝꯕꯅꯤ ꯑꯣꯖꯥ ꯑꯣꯖꯥꯒ ꯑꯩꯒ ꯁꯨꯝ ꯂꯣꯏꯅꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯏꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯃꯗꯨ ꯅꯠꯇꯗꯅ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯣꯏ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯐꯔꯦ ꯅꯪ ꯌꯧꯅꯕ ꯇꯧꯔꯣ ꯄꯩꯁꯥꯗꯣ ꯁꯣꯏꯍꯜꯂꯅꯨ ꯏꯕꯨꯡꯉꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯆꯠꯆꯔꯤ ꯑꯁꯣꯝꯗ ꯅꯔꯦꯁꯇꯣ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯅꯔꯦꯁꯣꯔꯒꯤ ꯃꯃꯥꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕꯧ ꯅꯪꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤ ꯃꯌꯥꯝꯅ ꯅꯪꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯂꯕꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯣꯔ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯑꯩꯒꯤ ꯄꯨꯛ ꯊꯛꯄꯤꯕꯁꯨ ꯅꯠꯇꯕ ꯑꯩꯒꯤ ꯃꯥꯅꯕꯗ ꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯇꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯊꯥ ꯁꯥꯕꯅꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯔꯦꯁꯣꯔꯅ ꯑꯃꯥꯏꯕ ꯕꯣꯒꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯨꯄꯥ ꯂꯥꯛ 2ꯗꯣ ꯄꯤꯔꯔꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯁꯣꯝꯗ ꯕꯣꯒꯦꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯒꯦꯜꯅ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯄꯨꯡ ꯖꯥꯟꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯅꯤ ꯍꯩ ꯐꯔꯦ ꯑꯣꯖꯥ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯗ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯔꯦꯁꯣꯔꯗꯣ ꯆꯠꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯒꯦꯜꯗꯣ ꯁꯪꯒꯣꯏꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯅꯔꯦꯁꯣꯔꯗꯒꯤ ꯂꯧꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯛꯂꯤ
मागी पैसासिंग असिबु फंगनबा ज्वारकी पैसाबु लैनबा थबक लाबदी फगेरा फरोइरा थबक खदिमक लोइनमक पांथोकपा मियोइनि मयामना ख्वाइदगी ममिंग चटलिबा हई हाइदुना थागतनरिबा अमदी मान तौखिबा थबक ngasi फावबदा माइ पाक्तबा अमते याउद्रि हाइदुना मयामना किनरिबा अमाइबनी बोगेलसे अदुबु खाबना नेगलिबा ब्रजमोहनगा थेंगनबदना करी करम तौगदोरिबा हाइबदि खंद्रि मसीगी मतुंग मकोई ज्वार सनबा याबा सनरा मतुंग नुमिदांग वैसलकली नुमिदांगी फना यामना थेंगलबा फावबदा मकोई ज्वार सनकी नुमिदांगी पुंग तरा खरे हेंजलकपा तरामाथोई तारकपा अदुवाइदा बोगेलना मसीगिदी नखोई लोइना मखल्लो आई ngasi lai ama khurungudaba lei asumna hairapeda mayama tusu ojagi lai khurumum thokpudo aduma khoiramo aikoi karisu yeloi aikoi swaida tumina adubak sanajaki hairakli wafam maduda amaiba bogelna mado nungaigadaba mandi aina lewa tilwa tawduna lai kauthokka mathamda lai sing aduna nakhode misau takrabadi aina koi kanma gamloi hairakpadagi mayam sing adusu kinarakduna fare fare haiduna loina mak chatnakri asumna tawduna matam madu hokri numidangi matam oisilakli khaba mahagi nupi angang singa karibu thulagaba haiduna tuminda leiri khaba gi angang aduri karisu khangchbanati khaba amadi mahagi nupi ni yana pakhatibasi masigi matung somdana kamdauri amaiba brajmohonda ngasai khaba nupiramba mingseldo tapna lawthorakli masigi matungda mahaki yumgi yumya yaduda yamna pakna angobo masugi karigumba ma saithorakli hariba saithorakli ba angobo masugi mafol singadugi mathakta tuminna phamlaga mingsel aduna mahaki manakta ngakhatuna thamli madugi matungda kendal masing yamna thankalakli aduga kendal sing adugi manakta lei angangba lei amuba amati lang machu kaya mathang mathang thamlakli मागे सी अचौब पूजा अमा तौनुनबगी थौरांग तौब हौरक्लिबनी मतोमतसु हाइजरी मीगी लौसिंग गोल संबनबु मुन्ननब होनबा ngami haiduna namthanaba honaba nakhoi loinamak aina awaba pigedoribani asumna murum murum sola solaga mahana tawriba thabak atu yamna kanna losinanaba honarakli somdasu amaiba bogel do mahake laisana pham oiriba makoi gi leikai adugi lafu yamna haupa labuk mapal amagi uwa marang kaina su haupa jaga aduda mirak narak jingaduna gam gam lakli asum lakpana hojikti amaiba bogel mapham madu jawri mahan hek jawbaga akoi baduda koilei leiduna yengamlaka lafu yamna songna haupa jaga ama mahan hek laisanaba jaga aduda changsinduna tumina phamtharakli asumna bogel su lai sananaba lai kauthoknaba amadi khababu loisinanabagi damakta thawrang tawba horakli sondasu amaba brajmohon do mahak su thawrang punamak loisillaklabada haujikti laiwa tilwa tawduna kanana karaida leiba kanana kari tawriba haibatu mingsel kanglon tawduna yengba horakli masidagiti brajmohonna polam cheram punamak suna thamlabada yendagi lawba I tengkot amasu thamladuna haujikti brajmohonna mingsel adugi mathakta I drop khara tap tap tahali aduga lewa tinwa sondura mingsel adudu mathau tawunabagi damakta yathang torakli matawa sumna brajmohonna mingsel aduda yathang tawduna mahaki mathau pangthoknanaba haikhibadagidi mingsel adugi ilanglang ba mama yado angowo maikhu chabun chabunna pungmam mamsinkhri aduga khanghaudana yamna kininghai oiraba saktam mama chongthorakli saktam maduna brajmohon bu hek uba maktada chongsillakadabagum chagadabagum hatlakadabagum sabtra torokli matamaduda brajmohonna ngai kho nangna pamlibado aina horen thabak asi loirakpada sodanamaki pigani nangoda aina khangning ba malai madugi damakta naha ko aina haudoklibani aigi inakta hek lakliba kha ba haiba miyoy asi karam tawba miyoyno maga yiknaba oriba naresor haiba miyoy asi karamba miyoyno khabana aigi inakta laktuna hairiba khudimak asi achumbara wahang singasigi paukhum ai nangodagi khangba pami brajmohonna adumna hairubaduda mingsel aduta
ꯅꯔꯦꯁꯣꯔ ꯑꯃꯗꯤ ꯈꯥꯕ ꯇꯧꯅꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯎꯔꯛꯂꯤ ꯅꯨꯃꯤꯠꯇꯣ ꯈꯥꯕ ꯂꯧꯔꯥꯡ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯅꯔꯦꯁꯣꯔ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯧꯔꯥꯡ ꯁꯨꯔꯤꯕ ꯂꯧ ꯑꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯌꯣꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯧꯇꯥꯏꯅꯕꯁꯤꯡꯗꯤ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯌꯣꯜꯂꯛꯂꯤ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯑꯩꯅ ꯃꯃꯜ ꯇꯥꯡꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯔꯦꯁꯣꯔꯅ ꯍꯥꯏꯔꯤꯕꯗꯨꯗ ꯈꯥꯕꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯅꯔꯦꯁꯣꯔꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯍꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯧꯁꯨ ꯃꯥꯡꯒꯅꯤ ꯅꯄꯨꯟꯁꯤꯁꯨ ꯂꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯈꯤ ꯃꯁꯤꯗꯒꯤ ꯈꯥꯕꯁꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯔꯦꯁꯣꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯟꯅ ꯆꯩꯅꯕ ꯈꯔ ꯊꯣꯛꯂꯤ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯅꯔꯦꯁꯣꯔꯒ ꯂꯣꯏꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯕꯨ ꯐꯨꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯛ ꯃꯗꯥꯏꯗ ꯂꯧꯔꯥꯡ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯈꯥꯕꯅ ꯅꯔꯦꯁꯣꯔꯁꯤꯅ ꯄꯔꯞ ꯂꯥꯛꯂꯒ ꯃꯥꯒꯤ ꯂꯧ ꯍꯤꯡꯒꯣꯜ ꯑꯁꯦ ꯃꯥꯅ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯗ ꯑꯩꯅ ꯌꯥꯗꯕꯗꯒꯤ ꯐꯨꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯒꯤꯗꯤ ꯃꯌꯥꯝꯅ ꯅꯔꯦꯁꯣꯔꯕꯨ ꯇꯥꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯅꯔꯦꯁꯣꯔꯅ ꯈꯥꯕꯕꯨ ꯌꯦꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯍꯥꯛꯀꯤ ꯂꯧ ꯑꯁꯦ ꯂꯩꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯔꯦꯁꯣꯔꯅ ꯃꯍꯥꯛꯀ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯨꯟꯕ ꯆꯅꯨ ꯀꯧꯕ ꯅꯨꯄꯤ ꯑꯃꯕꯨ ꯈꯥꯕꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯈꯤ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯕꯣꯒꯦꯜ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯔꯦꯁꯣꯔ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯌꯦꯡꯅꯕ ꯑꯣꯏꯔꯤꯕ ꯈꯥꯕꯁꯦ ꯂꯣꯏꯁꯤꯟꯕꯤꯅꯅꯕ ꯍꯥꯏꯔꯨꯕꯗꯒꯤꯗꯤ ꯕꯣꯒꯦꯜꯅ ꯈꯥꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯌꯦꯛ ꯁꯂꯥꯏ ꯃꯃꯤꯡ ꯃꯊꯥ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯇꯥꯔꯤꯛ ꯊꯕꯥꯜ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯔꯦꯁꯣꯔꯅ ꯆꯅꯨꯕꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯈꯥꯕꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯂꯒ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯄ ꯑꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯈꯥꯕꯗ ꯅꯔꯦꯁꯣꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯎꯔꯕꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯟꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯦꯀꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯈꯥꯕꯕꯨ ꯁꯣꯏꯗꯅꯃꯛ ꯀꯜꯂꯒꯅꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯊꯋꯥꯏ ꯅꯍꯥꯛꯅ ꯅꯔꯦꯁꯣꯔ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯨ ꯍꯣꯏ ꯑꯗꯨꯒ ꯊꯋꯥꯏ ꯂꯧꯕꯗꯤ ꯌꯥꯗꯦ ꯑꯍꯥꯟꯕꯗ ꯕꯣꯒꯦꯜ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯕ꯭ꯔꯖꯃꯣꯍꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯣꯒꯦꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯃꯣꯍꯟꯅ ꯃꯥꯒꯤꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯋꯥꯏ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯔ ꯁꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯦꯗꯅ ꯃꯁꯤ ꯈꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯥꯕꯒꯤ ꯃꯊꯛꯇ ꯅꯔꯦꯁꯣꯔꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯐꯔꯦ ꯃꯤꯡꯁꯦꯜ ꯅꯍꯥꯛꯅ ꯕꯣꯒꯦꯜ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯪꯅ ꯑꯊꯤꯡꯕ ꯄꯤꯔꯨꯔꯒ ꯕꯣꯒꯦꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯇꯞ ꯃꯈꯩ ꯂꯥꯛꯅꯔꯝꯂꯣ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯒꯗꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯅꯕꯁꯨ ꯁꯤꯟꯅꯔꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯇꯣꯛ ꯂꯥꯎꯅ ꯑꯁꯨꯝ ꯊꯤꯜꯂꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯥꯕꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯈꯥꯕꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤꯗ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯂꯥꯛꯂꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯌꯧꯔꯕꯗ ꯇꯨꯃꯤꯟꯅ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯇꯥꯔꯤ ꯃꯤꯒꯤ ꯁꯥꯍꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯈꯥꯕꯅ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯃꯍꯥꯛꯅꯁꯨ ꯑꯃꯨꯛ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯝꯕꯗꯣ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯈꯣꯡꯅ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯗꯣꯡ ꯀꯥꯎꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯕꯨꯗ꯭ꯔꯨꯡ ꯀꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯈꯥꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯣꯛꯇꯨꯅ ꯇꯨꯏ ꯑꯗꯨꯒ ꯈꯥꯕꯒꯤ ꯃꯆꯤꯟꯗ ꯀꯟꯅꯁꯨ लाउꯈ꯭ꯔꯦ ꯈꯥꯕꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯕ ꯑꯃꯗꯤ ꯊꯣꯡꯗ ꯕꯨꯗ꯭ꯔꯨꯡ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯑꯗꯨꯒ ꯈꯥꯕꯒꯤ ꯅꯨꯄꯤꯅ ꯍꯧꯒꯠꯂꯛꯄꯗꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯈꯥꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗꯒꯤ ꯐ꯭ꯔꯪ ꯆꯣꯡꯊꯔꯛꯂꯤ ꯑꯗꯨꯒ ꯈꯥꯕꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ
ꯀꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯒꯤ ꯅꯨꯄꯤꯁꯨ ꯊꯦꯡꯅꯔꯗꯨꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯈꯥꯕꯅ ꯍꯩ ꯀꯥꯃꯅꯨꯡ ꯆꯪꯉꯨ ꯏꯃꯨꯡ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯦꯡꯗꯅ ꯃꯆꯥꯅꯨꯄꯥꯒ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯀꯥꯡꯈꯜ ꯑꯗꯨ ꯆꯦꯠ ꯆꯦꯠ ꯌꯦꯞꯁꯤꯜꯂꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯆꯤꯟꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯛꯀꯥꯏꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯜ ꯍꯧꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯒꯤ ꯅꯨꯄꯤꯗꯤ ꯈꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤ꯫ ꯈꯥꯕꯗꯣ ꯏꯆꯤꯡ ꯆꯤꯡꯅꯔꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯈꯥꯕꯒꯤ ꯅꯨꯄꯤꯗꯣ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯦꯠ ꯀꯣꯟꯁꯤꯜꯂꯒ ꯈꯥꯕꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯞꯇꯣꯛꯂꯒ ꯅꯪꯒꯤ ꯅꯀꯣꯛꯇ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯤ ꯁꯥꯃꯤꯅꯤ ꯑꯃꯨꯛ ꯍꯦꯛ ꯎꯏ ꯑꯃꯨꯛ ꯍꯦꯛ ꯎꯗꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯈꯥꯕꯁꯨ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯩ ꯍꯦꯛꯇꯃꯛ ꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯀꯥꯡꯈꯜ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯀꯥꯡꯈꯗ ꯀꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯗꯣꯡ 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 ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯈꯥꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯥꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯀꯥꯎꯔꯕꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯗꯨꯡ ꯗꯨꯡ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯈꯥꯕꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯊꯤꯜꯂꯝꯕ ꯊꯣꯡ ꯄꯛꯀꯥꯏꯔꯝꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯗꯣꯡ 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 ꯂꯥꯎꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯄꯗꯗꯤ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯍꯨꯔꯥꯟꯕꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ ꯇꯥꯟꯈꯤꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯎꯄꯨ ꯃꯤꯡꯁꯦꯜ ꯄꯥꯟꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯎꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯀꯤꯖꯕꯅ ꯂꯣꯏꯈꯤ꯫ ꯃꯔꯝꯗꯤ ꯈꯥꯕꯅ ꯍꯧꯖꯤꯛ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯤꯕ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯏꯁꯥꯡ ꯁꯥꯡꯅ ꯀꯨ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨ ꯑꯁꯦ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯊꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯈꯥꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯑꯗꯣ ꯍꯟꯇꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯝꯅ ꯀꯤꯊꯤꯠ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯅꯤꯛꯄꯒꯨꯝ ꯉꯪꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯈꯥꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯥꯏꯗꯁꯨ ꯑꯩꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯟꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯤꯡꯁꯦꯜꯒ ꯊꯤꯗꯅ ꯄꯤꯔꯝꯂꯕꯅꯤ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕ ꯖꯥꯠꯂꯥ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯉꯪꯂꯝꯕ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯣꯡ ꯊꯤꯜꯂꯝꯕ ꯑꯃꯗꯤ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯖꯤꯡꯒ ꯃꯊꯛꯇ ꯗꯨꯡ ꯗꯨꯡ ꯆꯠꯂꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯐꯪꯂꯤ꯫ ꯀꯥꯎꯖꯤꯡ ꯍꯥꯔꯧ ꯈꯣꯡꯕ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯂꯥꯞꯅ ꯂꯥꯞꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯠꯇ ꯇꯥꯔꯨꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯈꯥꯕꯁꯨ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯞꯊꯔꯝꯗꯥꯏꯗ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯥꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯂꯩꯈꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤ꯫ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯤꯊꯤꯠ ꯀꯤꯔꯨꯝ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯐꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯚꯣꯒꯦꯜꯗꯣ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯟ ꯐꯟꯅ ꯄꯥꯏꯔꯒ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯚꯣꯒꯦꯜ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯃꯪ ꯃꯅꯨꯡ ꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯚꯣꯒꯦꯜ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ꯫ ꯃꯁꯤꯗꯒꯤꯗꯤ ꯚꯣꯒꯦꯜꯗꯣ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯚꯣꯒꯦꯜꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯂꯐꯨ ꯃꯇꯨꯞ ꯑꯃ ꯅꯟꯊꯔꯛꯂꯤ꯫ ꯂꯐꯨ ꯑꯗꯨꯅ ꯈꯪꯇꯦꯛ ꯇꯦꯛꯊꯔꯛꯄ ꯇꯨꯊꯔꯛꯄ ꯑꯗꯨꯗ
ꯕꯣꯒꯦꯜꯁꯨ ꯀꯣꯏꯆꯤꯡ ꯆꯤꯡꯈꯤꯕꯒꯤ ꯍꯧꯒꯠꯄ ꯅꯪꯍꯧꯗꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯂꯐꯨꯁꯤꯡ ꯑꯗꯨꯅ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯅꯟꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯇꯦꯛꯂꯤ꯫ ꯃꯈꯣꯡ ꯑꯗꯨꯅ ꯐꯤꯕꯝ ꯆꯥꯗꯅ ꯌꯥꯝꯅ ꯂꯣꯡꯊꯣꯛꯂꯒ ꯈꯨꯔꯥꯏ ꯑꯗꯨꯅ ꯂꯣꯡꯈꯠꯂꯒ ꯂꯩꯔꯤꯉꯩ ꯑꯗꯨꯒ ꯃꯈꯣꯡꯒꯤ ꯈꯣꯡꯖꯦꯡ ꯑꯗꯨꯅ ꯑꯋꯥꯡꯕ ꯑꯃꯗ ꯊꯥꯡꯒꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯟꯊꯔꯛꯈꯤꯕ ꯑꯣꯏꯕꯅꯤꯅ ꯀꯝꯂꯥꯛꯂꯣꯡꯗ ꯂꯣꯡꯊꯦꯛ ꯊꯦꯛꯈꯤꯕꯗꯒꯤ ꯈꯨꯔꯨ ꯑꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯇꯦꯛꯈ꯭ꯔꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯁꯣꯝꯗ ꯕꯣꯒꯦꯜꯗꯤ ꯅꯥꯃꯟꯈꯤꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯐꯥꯖꯤꯜꯂꯝꯕ ꯄꯨꯟꯁꯤꯜꯂꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯥꯗꯣꯔꯛꯄꯗꯨꯗ ꯕꯣꯒꯦꯜꯗꯣ ꯁꯤꯠ ꯁꯤꯠꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯂꯒ ꯕꯣꯒꯦꯜꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯅꯤꯡ ꯋꯥꯡꯅ ꯃꯃꯤꯠ ꯏꯂꯪ ꯂꯪꯅ ꯄꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯕꯣꯒꯦꯜꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯣꯒꯦꯜꯅ ꯈꯥꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯟꯅꯔꯝꯂꯒꯅꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ, ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯜꯂꯛꯂꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯇꯦꯛꯈꯤꯕꯅꯤꯅ ꯀꯟꯅ ꯆꯦꯟꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯁꯦꯀꯧ ꯁꯦꯀꯧ ꯎꯞꯁꯤꯠ ꯎꯞꯁꯤꯠ ꯑꯁꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯋꯥꯅ ꯈꯖꯤꯛꯇꯪ ꯂꯦꯡꯕꯒ ꯆꯩꯅꯥꯈꯣꯜꯅ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯅꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯣꯒꯦꯜꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯂꯤꯕꯗꯨ ꯁꯣꯝꯗ ꯕ꯭ꯔꯖꯃꯣꯍꯣꯟꯅ ꯏꯉꯥꯟ ꯉꯥꯟꯅꯗꯨꯃꯛ ꯎꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯔꯦꯁꯣꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯥꯅꯗꯤ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯥꯒꯤ ꯑꯃꯥꯏꯕ ꯕꯣꯒꯦꯜ ꯍꯥꯏꯕꯗꯨꯅ ꯈꯥꯕꯕꯨ ꯁꯣꯔ ꯁꯠꯇꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯈꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯔꯦꯁꯣꯔꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ "ꯅꯔꯦꯁꯣꯔ, ꯅꯔꯦꯁꯣꯔ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ?" ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯅꯔꯦꯁꯣꯔꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯀꯧꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯀꯧꯔꯛꯂꯤꯕꯗꯣ ꯑꯃꯥꯏꯕ ꯕꯣꯒꯦꯜꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯣꯔꯅ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ, ꯀꯔꯤ ꯊꯣꯛꯂꯕꯖꯥꯠꯅꯣ, ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯕꯖꯥꯠꯅꯣ, ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯔꯦꯁꯣꯔꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯔꯦꯁꯣꯔꯅ "ꯑꯣꯖꯥ, ꯑꯣꯖꯥ, ꯑꯣꯖꯥ ꯕꯣꯒꯦꯜ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤꯅꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜꯗ ꯑꯔꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗꯤ ꯅꯔꯦꯁꯣꯔꯅ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯔꯦꯁꯣꯔꯅ ꯑꯣꯖꯥꯁꯤ ꯑꯥꯗ ꯂꯩꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯔꯦꯁꯣꯔꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯕꯣꯒꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ "ꯑꯣꯖꯥ, ꯁꯨꯃꯥꯡꯗ ꯂꯩꯔꯝꯂꯒ ꯁꯤꯗ ꯑꯃꯨꯛ ꯆꯠꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯁꯨ ꯌꯥꯕꯗꯨꯕꯨ." "ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯏꯕꯣ, ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯟ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤꯗꯨ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ, ꯆꯅꯨ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣই ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯈꯔ ꯊꯨꯁꯤꯕꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯣꯔꯅ "ꯍꯣꯏ ꯑꯣꯖꯥ, ꯑꯗꯨ ꯀꯔꯤ ꯊꯕꯛꯅꯣ? ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯁꯤ ꯈꯥꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ, ꯁꯣꯔ ꯁꯠꯂꯒ ꯍꯥꯠꯂꯒꯅꯦꯅ ꯍꯥꯏꯈꯤꯒꯨꯝ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯃꯛꯇꯅꯤꯅꯦ ꯆꯠꯂꯤꯕꯁꯦ." "ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯅꯔꯦꯁꯣꯔꯕꯨ ꯍꯧꯔꯗꯨꯅ ꯕꯣꯒꯦꯜꯗꯣ ꯆꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯆꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯅꯔꯦꯁꯣꯔꯅ "ꯑꯣꯖꯥ, ꯃꯥꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯅꯤ, ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯆꯅꯨꯒ ꯑꯩꯒ ꯆꯠꯃꯤꯟ ꯈꯣꯠꯃꯤꯟꯅꯕꯁꯤ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤꯕꯅꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯃꯛꯇ ꯍꯥꯏꯔꯒꯁꯨ ꯂꯩꯗꯅ ꯆꯤꯡꯅꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯗꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯀꯝꯗꯧꯅ ꯀꯧꯊꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ? ꯃꯤꯅꯒ ꯈꯪꯅꯔꯛꯂꯕꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ." "ꯑꯗꯨ ꯊꯤꯔꯨꯅꯨꯅꯦ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯍꯤꯡꯗ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯒꯗꯕ ꯅꯠꯇꯦ, ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯨꯡꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯣ, ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯤꯀꯨꯞ ꯈꯔ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯁꯨꯝꯂꯒ ꯊꯝꯂꯤꯉꯩꯗ ꯅꯪꯅ ꯆꯅꯨꯕꯨ ꯀꯧꯊꯣꯛꯀꯗꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯔꯦꯁꯣꯔꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯕꯣꯒꯦꯜꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯒꯦꯜꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅ ꯂꯦꯋꯥ ꯁꯣꯟꯈ꯭ꯔꯕꯅꯤ, ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯃꯝꯂꯒꯅꯤ,
Chanu khaktangi nangna kawwa tani athaidi amata tararoi adumna hairakpadagidi Naresorna chanu bu kana kauri matamaruta nungaina tumduna leiriba chanu do kaidoraba chanoni kanano ibu kauri basibo haidona mahak mapal thulakli mahana adumna mapal thulakpadati Naresorga bogel gado leplaga leiramle madu ubada chanu na karina torisibo kadai da no amu laibasina ahing nongya yasida kai thabak leirabageba matamaruta Naresorna aikhoi aruba thaba ama tawdaba yadre हारिबा थबक तहुदब तारगते इखोइ लिकाय ममांग चोप नंगदगनि अदुगी ओजासिना आइगोंदा हाइरकपतिगी आइसु लाक लाक्लिबसिनि आइसु तुमुरबनि वाफम मदु ताबद चनुना कदाइदगी आइदि हौजौगो प याखिरोइ आइगी इपुरबदो तुमलक लेहौरिबदि अदुसुने ngasi तपताग मखै खतखरबजानि मतम मदुदा नरेसोना अदो इखोइ ngakatani वातनगदब थबक अमा तौरुगदबने हाइ मदो लोयरगा नंगसु नंगी कादा दबक तुम चंख्रो अदगी दai सोइजु अदो हंजखरगे अदुगा ओजा बोगेलसु अदुम हंजखरगने kana amatana khangrakadaba leite kedroge adumna giri takman badagidi chanusu hoi phare sala o haidun thongodo haifetang ngasallamlaga kumtharakli sumangda masidagidi Naresor chanu amadi bogel do para plakli asum laka matamda Naresorna oja hojite ikhoisu suri kari thabuno oja na haijudugo matamaruda bogelna hai kariyam tarati ai na ngasi thodok asiga chenaba mi makhai loina mak sor salaga halaga tabani matamaruda nakoi su thabak asida chenabani na nakoi gi naminti khatok haudabu yaroi tori adugi ai haujik ningsing tuna nakoi bu lai amutang khoram thoke hatna korokli bani kuiroi chatpada kuibagi wani mafam madu jawraga nakoi tawudabu si yet lomda leiriba angang ba layado oiromda thamgadabani adukane aikhoida hanjin biraklagano mai lesing biraklagano hankro chalo haiduna hairaga kurumlaga na khoidina yum jongnaba hanna yengamduna adumak chakhigadabani nattaba thoklabadi awaba tagadoribani asumna wari punamak sinarabada Naresor amadi chanusu hoi haiduna yaraduna makoisu parap lakli makoi ahumna lakli base atai afam amada nati ngasai bogel na laisana khiba lapu pareng hoba uwa marang kain hoba jaga adudani matamaduta chanuna aidi afam ase yemudon thongno buki jakre kairoi khuna hinga sida tawri basibo haiduna mahak yamna kibagi mawongdo wa ngangakli matamaduta Naresorna thoina hena khalrono akoisu yauri basidi asum nawari sana lakona lafu mona ado yausilakli lokolgi mataida leiba urak warak lafu maya ama hauba jaga adu yausilakpadadi chanuna koibuda kulei leiduni jingi matamaduda Naresorna oja kadai wadeno kuna lai khurumgudu ribisibo matamaduda bogelna la sigi ahang ho masa tawudabani yengutu hara lai khurumbagi pochei maya ama sakhairaga leiribasi uretana adumna hairakpadagidi Naresor amadi chanusu hoi haidumna thajari tanja aduta nonungsitsu kanna sitpa haurakle matamaduda nonungsit tawrabarina thabanna punglang langlambadusu jara nongmangsin kibadagi pumamam silakle matamaduda bogelna laulolo se sikida nokoini lepaga ngaktang layo ai lai khurumge ko asumna hairaka bogel do mafam marudagi phat launa chakhi matamaduda chanuna kaino tawri basibo aidine smain tawse othongna hainaroi matamaruda Naresorna aisu haina potini kariti upaile tawraba thabaknina aduga thabak asigi damakta aina sunongonta senpham ama khangna pigadoribani adumna hainari ikhang khangawduna akanban nungsit kaya mapamata suba horakle haithaba horakle nungsit sukan sitpa horakhi tanja aduda makuna leriba jaga aduda suro launa kairo makoi chencheli matamaruda chanudo kireduna Naresor ke manakta sangsilli Naresorna kana warba jaro haiduna kulei lelege ying adubu kana amata udi nomami khakpagi mainganda chanuna uhori madudi mangak jawdaba mioi yama mangak yawdraga masa ngakta chumdring leplaga umagi manakta leplaga leibodo chanuna haifet uhubudagi kiduna Naresorda kanna chidat konsilli tanja aduda akanba nuksit kaya sitpa haurakle masidagidi khanghaudana makoi anina leiriba jaga adu makada akanba nuksit ke sauhum kaya aduna matakta leiriba chawra ugi usa singado setharakuna
ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯅꯨ ꯑꯃꯗꯤ ꯅꯔꯦꯁꯣꯔꯗꯣ ꯅꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯋꯥꯈꯜꯗꯤ ꯃꯥꯡꯕ ꯅꯠꯇ꯭ꯔꯤ ꯅꯔꯦꯁꯣꯔꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯃꯥꯏꯕ ꯕꯣꯒꯦꯜ ꯀꯗꯥꯏ ꯇꯥꯅ ꯆꯦꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯆꯦꯜꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯕꯒꯨꯝꯅ ꯁꯥꯍꯨꯝ ꯑꯃꯅ ꯐꯨꯖꯤꯜꯂꯛꯇꯨꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯅꯔꯦꯁꯣꯔꯗꯣ ꯎ ꯑꯃꯗ ꯃꯀꯣꯛꯅ ꯐꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯆꯅꯨꯁꯨ ꯎ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯊꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯒꯗꯕ ꯂꯝꯕꯤꯁꯨ ꯃꯝꯕꯅꯤꯅ ꯎꯗ꯭ꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯔꯦꯁꯣꯔꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯐꯨ ꯑꯃꯗꯤ ꯋꯥꯁꯤꯡ ꯑꯗꯨꯗ ꯃꯥꯗꯨꯅ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯑꯃꯝꯕ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯀꯣꯛꯇ ꯊꯣꯝꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯊꯨꯝꯂꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯆꯅꯨꯁꯨ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯁꯨ ꯅꯔꯦꯁꯣꯔꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯃꯀꯣꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯐꯨꯖꯤꯟꯈꯤꯕꯒꯤ ꯃꯁꯥꯗꯣ ꯆꯪ ꯂꯥꯎꯅ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯅꯔꯦꯁꯣꯔꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯃꯛꯈꯛꯇ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯆꯦꯟꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯁꯥꯍꯨꯝ ꯑꯃꯅ ꯀꯣꯏꯆꯤꯡ ꯆꯤꯡꯈꯤꯕꯗꯒꯤ ꯃꯐꯤ ꯃꯔꯣꯟꯒ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯣꯒꯦꯜ ꯑꯗꯨꯁꯨ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯁꯤꯔꯝꯂꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯥꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯂꯥꯏꯌꯦꯡꯕꯗꯤ ꯐꯕ ꯀꯧꯕ ꯉꯝꯂꯝꯗꯦ ꯆꯤꯛꯄ ꯅꯥꯕ ꯁꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯍꯧꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯇꯨꯁꯟꯕꯗꯒꯤ ꯈꯨꯔꯨ ꯑꯁꯦ ꯀꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯕꯣꯒꯦꯜꯗꯤ ꯗꯣꯛꯇꯔꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏꯗꯒꯤ ꯅꯔꯦꯁꯣꯔ ꯑꯃꯗꯤ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯗꯤ ꯕꯣꯒꯦꯜ ꯑꯣꯏꯔꯝꯗ꯭ꯔꯤ ꯁꯣꯝꯗ ꯕ꯭ꯔꯖꯃꯣꯍꯟꯅ ꯊꯥꯔꯛꯄ ꯂꯥꯏ ꯑꯗꯨꯅ ꯕꯣꯒꯦꯜ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯊꯣꯛꯄ ꯑꯣꯏꯔꯝꯈꯤ ꯅꯥꯀꯜ ꯑꯃꯗ ꯆꯅꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯍꯧꯒꯠꯅꯔꯛꯂꯤ ꯆꯅꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯔꯦꯁꯣꯔ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯤ ꯆꯅꯨ ꯑꯃꯗꯤ ꯅꯔꯦꯁꯣꯔ ꯂꯩꯀꯥꯏ ꯑꯃꯠꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯆꯤꯡꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯂꯩꯔꯝꯕ ꯌꯥꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯈꯣꯏ ꯅꯍꯥ ꯈꯔꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯃꯇꯥꯏꯗ ꯂꯩꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯅꯤ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯇꯧꯔꯤꯕꯁꯤꯗ ꯕ꯭ꯔꯖꯃꯣꯍꯟꯅ ꯁꯣꯏꯗ꯭ꯔꯦ ꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯃꯛ ꯆꯨꯝꯂꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯦꯟꯕꯥꯜꯂꯒꯅꯤ ꯂꯥꯏ ꯂꯣꯏꯁꯤꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯤꯕ ꯃꯤꯡꯁꯦꯜꯗꯒꯤ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯁꯤꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯡꯁꯦꯜꯗ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯍꯜꯍꯟꯈꯤ ꯑꯗꯨꯒ ꯃꯌꯥꯝ ꯊꯤꯔꯤꯕꯗꯨꯗꯁꯨ ꯌꯪꯔꯪ ꯂꯥꯡꯅꯔꯛꯂꯕꯅꯤꯅ ꯈꯥꯕ ꯍꯨꯏꯁꯨ ꯍꯧꯒꯠꯇꯨꯅ ꯊꯤꯕ ꯌꯥꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯦ ꯕ꯭ꯔꯖꯃꯣꯍꯟꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯈꯨꯠꯇ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜꯒꯤ ꯃꯇꯥꯏꯁꯤꯡꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯃꯗꯤ ꯂꯐꯨꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯃꯇꯥꯏꯗ ꯄꯔꯦꯡ ꯍꯧꯔꯤꯕ ꯆꯄꯨꯜ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯃꯗꯤ ꯂꯐꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯆꯅꯨ ꯑꯃꯗꯤ ꯅꯔꯦꯁꯣꯔ ꯎꯞꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏꯗꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯤꯕ ꯎ ꯋꯥ ꯁꯦꯠꯊꯔꯤꯕꯗꯣ ꯆꯅꯨ ꯑꯃꯗꯤ ꯅꯔꯦꯁꯣꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯈꯛꯇꯃꯛ ꯊꯣꯛꯄ ꯑꯣꯏꯔꯝꯂꯤ ꯅꯣꯡꯁꯨ ꯇꯥꯈꯤꯗꯦ ꯅꯣꯡꯁꯨ ꯃꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯔꯦꯁꯣꯔ ꯑꯃꯗꯤ ꯆꯅꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯅꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯋꯥꯟꯊꯔꯨꯔꯤꯕ ꯅꯔꯦꯁꯣꯔ ꯑꯃꯗꯤ ꯆꯅꯨꯁꯨ ꯃꯌꯥꯝ ꯃꯔꯥꯡ ꯂꯥꯡꯅꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯗ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯄꯗꯨꯗ ꯃꯃꯤꯠ ꯁꯤꯡꯒꯠꯂꯛꯇꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯇꯣꯝꯇ ꯉꯛꯆꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏꯅ ꯃꯈꯣꯏꯒꯤ ꯋꯥ ꯑꯃꯇ ꯇꯥꯕꯤꯈꯤꯗꯦ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯩꯅꯥ ꯀꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯀꯣꯏꯅꯗꯨꯅ ꯆꯅꯨ ꯑꯃꯗꯤ ꯅꯔꯦꯁꯣꯔ ꯀꯩꯅꯥ ꯀꯠꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯈꯥꯕꯅ ꯌꯦꯡꯖꯔꯒ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯨꯕꯥꯛ ꯈꯨꯔꯤ ꯃꯤꯒꯤ ꯏꯃꯨꯡ ꯃꯥꯡꯅꯕ ꯍꯣꯠꯅꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯂꯩꯖꯔꯤꯕ ꯑꯃꯗꯤ
ꯍꯨꯃꯥꯡ ꯃꯃꯟꯅ ꯇꯥꯟꯖꯔꯤꯕ ꯂꯧꯕꯨꯛ ꯂꯧꯀꯣꯜ ꯑꯁꯤꯕꯨ ꯂꯩꯒꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯤꯒꯤ ꯏꯃꯨꯡꯗ ꯕꯨꯠ ꯕ꯭ꯔꯦꯗ ꯊꯥꯖꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯅꯈꯣꯏꯗꯤ ꯅꯁꯥ ꯍꯥꯟꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯔꯦꯁꯣꯔꯅ ꯆꯅꯨꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ ꯅꯔꯦꯁꯣꯔꯒꯤ ꯅꯨꯄꯤꯗꯤ ꯁꯥꯎꯈꯤꯕꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯈꯥꯕ ꯕ꯭ꯔꯖꯃꯣꯍꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛ ꯄꯦꯟꯖꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯟꯅ ꯁꯦꯁꯦ ꯃꯤꯡꯁꯦꯜ ꯑꯁꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯟꯅꯔꯨꯂꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯊꯝꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯔꯦꯁꯣꯔꯅ ꯀꯩꯗꯧꯅꯨꯡꯗ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯑꯗꯨꯒ ꯕꯣꯒꯦꯜ ꯍꯥꯏꯕꯗꯨꯁꯨ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯇꯦꯛꯄꯗꯒꯤ ꯀꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯪꯒꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯕꯕꯨ ꯊꯥꯗꯣꯛꯂꯛꯂꯤ ꯈꯥꯕꯁꯨ ꯃꯤꯡꯁꯦꯜ ꯑꯗꯣ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯈꯥꯕꯕꯨ ꯏꯪꯊꯤꯖꯅ ꯃꯥꯡꯒꯣꯜꯗꯒ ꯐꯝꯍꯜꯂꯒ ꯏꯁꯤꯡ ꯑꯏꯪꯕ ꯄꯤꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯃꯣꯍꯟꯗꯣ ꯌꯥꯝꯅ ꯍꯩꯕꯅꯤ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯥꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯑꯍꯤꯡꯗ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯇꯧꯔꯝꯕ ꯑꯃꯗꯤ ꯈꯥꯕꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯇꯥꯔꯝꯕꯗꯣ ꯄꯨꯝꯅꯃꯛ ꯀꯣꯛꯆꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ